ꯈꯪꯕꯤꯔꯣ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯇꯝ ꯌꯥꯝꯅ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯁꯠ ꯁꯠ ꯂꯥꯎꯅ ꯃꯌꯥꯝ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯌꯥꯝ ꯅꯠꯇꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯣꯡꯗꯣꯡꯅ ꯁꯣꯏꯗꯅ ꯃꯣꯏ ꯍꯨꯏꯅ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯆꯥꯅꯔꯝꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯑꯩꯒꯤꯗꯤ ꯅꯦꯠ ꯌꯥꯒꯟꯗꯦ ꯅꯦꯠ ꯉꯥꯛꯇꯪ ꯌꯥꯏꯉꯁꯤ ꯃꯌꯥꯝꯇꯪ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯝ ꯂꯣꯏ ꯇꯨꯝꯅꯔꯖꯥꯠꯂꯥ ꯍꯦꯟꯖꯟꯕ ꯑꯃ ꯌꯥꯎꯋꯦ ꯆꯥꯔꯝꯗꯥꯏ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯣ ꯀꯅꯥꯝꯇ ꯆꯪꯉꯛꯇ꯭ꯔꯦ ꯉꯥꯡ ꯅꯨꯡꯁꯤ ꯍꯤꯗꯥꯛꯇꯣ ꯂꯣꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯃꯛꯇꯗ ꯉꯁꯥꯏꯅ ꯉꯔꯥꯡ ꯍꯪꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯣꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨꯝꯅꯔꯕ꯭ꯔꯣ ꯅꯦꯠ ꯌꯥꯔꯤꯉꯩꯁꯤ ꯉꯥꯛꯇꯪ ꯆꯪꯕꯤꯔꯛꯑꯣ
ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯦꯜꯕꯤ ꯂꯣꯏꯔꯦ
nó không trúng được kìa Aquí le voy con hơn đây để là đây cái của nó Năm ngàn